ꯑꯩꯈꯣꯏꯒꯤ ꯏꯚꯦꯟ ꯄꯣꯛꯀꯤ ꯑꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯃꯥ ꯏꯃꯣꯏꯅꯨꯒꯤ ꯑꯩꯈꯣꯏ ꯏꯚꯦꯟꯒꯤ ꯏꯃꯣꯏꯅꯨꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯣꯂꯦꯟꯗꯣꯛ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯅ ꯑꯩꯈꯣꯏꯒꯤ ꯉꯝꯖꯕ ꯈꯔ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯉꯝꯖꯕ ꯈꯔꯗꯪ ꯑꯩꯈꯣꯏꯒꯤ ꯀꯠꯆꯗꯨꯅ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕꯤ ꯑꯗꯒꯤ ꯑꯐꯕ ꯌꯥꯏꯐꯕ ꯑꯗꯒꯤ ꯇꯦꯛꯇ ꯀꯥꯏꯗꯕ ꯇꯧꯔꯨꯕꯗ ꯃꯪꯒꯣꯜ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯑꯉꯝꯕ ꯈꯔꯗꯪ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯀꯠꯇꯅ ꯑꯗꯒꯤ ꯍꯩꯔꯥ ꯀꯠꯇꯅ ꯑꯁꯤ ꯈꯔ ꯇꯧꯖꯔꯤ꯫ ꯅꯨꯡꯁꯤꯔꯕ ꯏꯔꯩꯆꯥ ꯃꯌꯥꯝꯁꯤꯡꯅ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯩꯈꯣꯏꯒꯤ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕꯤ ꯏꯚꯦꯟ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯑꯗꯣꯝꯅꯁꯨ ꯌꯨꯝ ꯌꯨꯝꯗ ꯏꯟꯖꯥꯡ ꯅꯥꯄꯤ ꯀꯠꯄꯤꯗꯅ ꯑꯗꯒꯤ ꯉꯥ ꯑꯉꯧꯕ ꯀꯠꯇꯅ ꯂꯣꯏꯅꯃꯛ ꯇꯧꯅꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯌꯥꯝꯅ ꯆꯝꯅ ꯇꯧꯖꯕ ꯑꯩꯒꯤ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯍꯣꯂꯦꯟꯗꯣꯛ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯑꯁꯤꯗ ꯑꯩꯒꯤꯁꯨ ꯉꯝꯖꯕ ꯈꯔꯗꯪ ꯀꯠꯇꯅ ꯇꯧꯖꯔꯤ꯫ ꯏꯚꯦꯟ ꯄꯣꯛꯀꯤ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯅ ꯑꯩꯒꯤ ꯍꯣꯂꯦꯟꯗꯣꯛ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯇꯦꯛꯇ ꯀꯥꯏꯗꯕ ꯇꯧꯔꯨꯕꯗ ꯃꯪꯒꯣꯜ ꯄꯤꯅꯕꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯩꯒꯤꯅ ꯇꯧꯖꯔꯤꯕ ꯖꯤꯕ ꯄꯥꯟꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯦꯛꯇ ꯀꯥꯏꯍꯟꯕꯤꯗꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯆꯥ ꯀꯪꯂꯩꯄꯥꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯄꯤꯕꯤꯔꯛꯄ ꯃꯪꯒꯣꯜ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯒꯤ ꯁꯦꯟꯇꯔ ꯑꯁꯤ ꯑꯐꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯏꯔꯩꯆꯥꯁꯤꯡꯗ ꯏꯀꯣꯛꯅꯣꯅ ꯄꯨꯅꯦꯝꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯉꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯃꯥ ꯏꯃꯣꯏꯅꯨꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯅꯤꯖꯕ ꯏꯔꯥꯠ ꯄꯨꯖꯥ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯇꯧꯅꯔꯤ꯫ ꯃꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯗꯣꯝꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯂꯩꯕ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯑꯗꯣꯝꯅꯁꯨ ꯑꯩꯈꯣꯏ ꯏꯔꯩꯆꯥ ꯃꯌꯥꯝꯁꯤꯡꯅ ꯑꯩꯈꯣꯏ ꯏꯃꯣꯏꯅꯨꯁꯤꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯗꯣꯝꯅꯁꯨ ꯄꯥꯡꯊꯣꯛꯄꯤꯌꯨ꯫ ꯃꯪꯒꯣꯜ ꯄꯤꯖꯖꯔꯤ ꯃꯌꯥꯝꯗꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯉꯣꯟꯗꯁꯨ ꯃꯪꯒꯣꯜ ꯄꯤꯅꯕꯤꯔꯝꯃꯨ꯫ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯉꯁꯤ ꯑꯩꯒꯤ ꯖꯤꯕ ꯄꯥꯟꯕ ꯈꯔ ꯇꯧꯖꯕ ꯑꯁꯤꯁꯨ ꯇꯦꯛꯇ ꯀꯥꯏꯍꯟꯕꯤꯗꯕ ꯑꯗꯒꯤ ꯅꯥꯗ ꯌꯦꯛꯍꯟꯕꯤꯗꯕ ꯇꯧꯔꯨꯕꯗ ꯃꯪꯒꯣꯜ ꯄꯤꯅꯕꯤꯕ ꯑꯩꯅ ꯇꯧꯔꯨꯕꯗ ꯑꯐꯕꯗ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗ ꯑꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯑꯩꯅ ꯊꯧꯅꯤꯖꯔꯤ꯫ ꯑꯗꯣ ꯂꯩꯖꯔꯤꯕ ꯑꯩꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯝꯖꯔꯤꯕ ꯃꯩꯔꯥ ꯀꯠꯂꯤꯕ ꯑꯁꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯄꯣꯛꯆꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯠ ꯊꯧꯅꯤꯖꯕ ꯑꯁꯤꯗ ꯑꯩ ꯈꯤꯇꯪ ꯊꯋꯥꯏ ꯌꯥꯎꯖꯩ꯫ ꯑꯗꯨꯅ ꯃꯌꯥꯝꯅ ꯏꯔꯥꯠ ꯊꯧꯅꯤꯖꯕ ꯇꯧꯖꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯆꯥ ꯃꯌꯥꯝꯁꯤꯡꯅ ꯏꯚꯦꯟ ꯏꯃꯣꯏꯅꯨꯅ ꯂꯥꯛꯄꯁꯤꯗ ꯑꯐꯕ ꯌꯥꯏꯐꯕ ꯃꯌꯥꯝꯁꯨ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯊꯝꯖꯅꯤꯡꯉꯤ꯫ ꯑꯗꯨꯅꯤ ꯑꯩ ꯉꯁꯤ ꯃꯌꯥꯝꯒꯤ ꯐꯖꯔꯕ ꯃꯌꯥꯝꯁꯤꯡꯗꯣ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ ꯑꯗꯒꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯔꯥꯠ ꯊꯧꯅꯤꯖꯔꯤꯕ ꯑꯗꯒꯤ ꯇꯧꯔꯤꯕ ꯏꯔꯩꯆꯥꯒꯤ ꯑꯋꯥ ꯑꯅꯥ ꯆꯍꯤ 2023ꯗꯒꯤꯅ 2025 ꯐꯥꯎꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯞ ꯀꯦꯝꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯒꯤ ꯀꯩꯅꯣꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯗꯅ ꯑꯗꯒꯤ ꯁꯨꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ 2025 ꯁꯤꯅ ꯑꯋꯥ ꯑꯅꯥ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯄꯨꯔ ꯆꯠꯆꯈ꯭ꯔꯁꯅꯨ꯫ ꯑꯗ ꯑꯐꯕ ꯌꯥꯏꯐꯕ ꯇꯧꯔꯨꯕꯗ ꯃꯪꯒꯣꯜ ꯑꯣꯏꯔꯛꯄ ꯃꯌꯥꯝꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯍꯟꯕ ꯑꯣꯏꯔꯁꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯃꯌꯥꯝ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯑꯗꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯗꯩ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯅꯁꯤ ꯑꯗꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯑꯋꯥꯕ ꯇꯥꯔꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯔꯤꯂꯤꯞ ꯀꯦꯝꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤꯁꯨ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯅꯗꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯟꯅꯅꯕ ꯂꯥꯛꯏꯕ ꯑꯅꯧꯕ 2026ꯇꯒꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯕꯨ ꯉꯝꯕ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯁꯨ ꯊꯝꯖꯅꯤꯡꯉꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯂꯩꯇꯕ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯤꯕꯁꯤꯁꯨ ꯑꯩꯈꯣꯏ ꯑꯐꯕ ꯉꯥꯛꯇ ꯄꯣꯔꯛꯑꯖꯅꯨ ꯍꯥꯏꯅ ꯑꯩ ꯉꯁꯤ ꯍꯣꯂꯦꯟꯗꯣꯛ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯚꯦꯟ ꯏꯃꯣꯏꯅꯨꯅ ꯂꯥꯛꯄꯁꯤꯗ ꯋꯥꯐꯝꯁꯤ ꯈꯔ ꯊꯝꯖꯒꯦ꯫ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯑꯃꯒ ꯌꯦꯡꯊꯤꯅꯕꯒꯤ ꯃꯍꯨꯠꯇ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯉꯥꯛꯇ ꯈꯜꯂꯒ ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯄꯁꯤꯗ ꯑꯐꯕꯗ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯊꯥꯡꯖꯝ ꯍꯣꯂꯦꯟꯅ ꯄꯨꯅꯦꯝꯖꯔꯤ꯫ ꯌꯥꯏꯐꯔꯦ꯫